Israel tamna Kapsillakhiba cruise missile Ahum Ahanba Oina US forces na Thugaikhre. Israel amasung Hamas ki lan asida Iran amasung makoigi proxy militant sing yauksilakuna Prithvi ki lanjau oirakadra haina nungnang bapogling ay talagta. Israel tamna Kapsillakhiba cruise missile Ahum khag United States ki forces na Thugaikhre. Iraq amasung Syria da laiba American base sing da drone attack tawbagi sangsu yamna hengalakre haire. Pau ki source matungin na Awang Red Sea da saithokpa United States Navy gi destroyer jahaz USS Kearney na land attack cruise missile Ahum amasung drone kaya marum Thugaikhre madu Yemen da base tawba Iran gi proxy force hauthi na launch tawrakpani haire. Missile amasung drone sing Thugaikhriba adu handaki lan asida US military na Israel bu ngakthokpagi Ahanba action ni haina thajare. Missile sing du Israel tamna pairakpani haina thajare. Adubu US na chapsaba ma khangdokna bahonabagi thabakte loisendri haina US Defense Department ki press secretary Brigadier General Pet Ryder na paumi sing da phongdokhe. US ki atopo official amana su missile sing adu US ki land gi jahaz ta target tarokpa mande haina phongdokhe. Adu moina maghaukiba numit humni sida Syria amasung Iraq ta leiba American base sing da drone attack ki thokdok kaya de thokle. Handak Israel Hamas ki lan asigi khudong chaba lauduna Muslim militant sing na lanjau thokna basinba mali haina thajare. Iran na khamthengba thaki khulai piduna yokhatliba amasung English sing ani taraga marigi aroiba sarukta Yemen gi capital sana khudum chankhiba hauthi na Palestinian sing support tawbagi amasung Israel the threat tawbagi wafam phongdokhe. Rebel group asigi matam kaya gi mamangdagi laurakpa kholawase alana thoiba nei America sirasano Israel sirasano Yehudi sing sira phanglasano Islam na mai paklasano haibase nei mamang saywalda hauthi gi leader weriba Abdel Malek al Houthi na Israel amasung Hamas ki lan asida US yauksilakanu haina warning tawkhe. US na yauksilaklabade drone amasung missile kapsinduna khut thagani haina Houthi gi leader asina warning tawkhe. China na Russia ga loina na watem duna Israel amasung Hamas ki marakta peace talk sathan na bohna ba pame. China ki Middle East issue ki matang da special envoy Jai Jun na mahaka famana ba Russia ge Mikhail Bogdanov ko wari sanakhibaga loina na mahak na China amasung Russia ani na Palestine gi wapam asigi matang da manaba phirep lai haina phongdokre. Chinese state media gi matungin na Jai na mahaki Russia gi lengmana bada phongdokhibada Palestine gi wapam asigi matang da China amasung Russia gi manaba phirep lai. Israel Hamas ki muknaba phibam nemthana na bagi pandam ga loina na China na Russian Federation da communication amasung coordination ningthina chathanaba sem sadun lai haire. Palestinian miyam gi lona yaba pidaba national rights sing phangandre haiba wafam panbaga loina na China na conflict adu maruwaina masina maram moiduna thoglakli haina Jai na phongdokhe. Mahang na makha taraduna hairibade Israel amasung Palestine gi marakta peace talk makha sathaba haunaba hotnabada China na Russia ga khusamna honaduna pungning thoganingai weiba thodang ama launanaba sem saduna lei. Conflict adu da misam sing masing yamna siriba sina Beijing bu thamoi kaihalle haina su mahang na phongdokhe. CCTV gi matungin na wari sana badu da Russia gi mahake lengmanaba Mikhail Bogdanov na phongdokhibada Russian Federation na athubada ceasefire ama puraknaba amade Palestinian sing amasung Israel singgi lan Lebanon na ba loina na Palestinian issue asi achumba maikaida thuna lakhana na bagi pandam ga loina na China na khusamna na hona minana ba sem sare Gaza da pusingada ba first aid ki polam sing hayeng na traga mathangi numita yoksinba ngamlaga nei UN